हौजेक थबकी पाव पिजरी। Directorate of Health Services na thadorokpa notification amagi matung ina RIM Jenims SAHSCMC RDC na singba singda MBBS BDS amadi BLSLP course tamning bagi darkhas kauri thawayawa masagi chahi 19 dagi nifu phawbagi manungda leiba candidates singna online gi khuthangda tha asigi 9 phawbagi manungda darkhas pisilakpa yagani hairi Indian Postal Circle na thadorokpa notification amagi matung inna Gramin Dak Sebak gidamak hangduna leiriba post singi darkhas kauri hariba post asigidamak masagi chahi 19 dagi nifu phawbagi manungda leiba mahaigi tha class 10 loiraba mioi singna August ki 5 phawbagi manungda form pisilakpa yagani hairi Reserve Bank of India RBI gi hangduna leiriba officer grade B fam singidamak masagi chahi 12 dagi 13 phawbagi manungda leiba post asida chanaba mahaigi thak loiraba mioi singna August thagi 13 phawbagi manungda darkhas pisilakpa yagani hairi National Bank for Agriculture and Rural Development na thadorokpa notification amagi matung ina bank asida hangduna leiriba assistant manager grade A post kidamak darkhas kauri masagi chahi 12 dagi 13 phawbagi manungda leiba mahaigi tha graduate loiraba singna tha asigi 35 phawbagi manungda darkhas pisilakpa yagani hairi LIC Housing Finance Limited ki hangduna leiriba junior assistant gi post ki damak darkhas kauri haiba fam asigi damak masagi chahi 12 dagi 19 phawbagi manungda leiba mahaigi tha graduate loiraba mioi singna August ki 13 phawbagi manungda darkhas pisilakpa yagani hairi Mathakta bijakiba thabaki paw asigi akupa maron bapuparada leiba job center dagi khangbiba yagani